नुपा कहीं सी याद या पोते कहीं सी अवा नुआई सी लोई पीदनी थकचलू कान पोते यादे Sini samne. सी चम Waziri ahan badat baru iba pau. Manipur ki Chief Minister Sri Nongkhom Biren ki minga se methun sakrabadin te tarangane khatala thumai olagane haina. Manipur ki Chief Minister Sri Nongkhom Biren masa mangna phangdorkli. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦꯕꯣ. ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? 사네, 사. ꯑꯩꯗꯤ ꯄꯥꯛꯅꯝꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯣꯏꯕꯤꯅꯤꯡꯉꯨꯔꯦ. ꯑꯗꯨꯒ ꯇꯥꯔꯕ ꯅꯨꯄꯤꯝꯆꯥ ꯇꯥꯏꯕꯪ ꯃꯤꯁꯦ ꯌꯥꯔꯤꯃꯈꯩ ꯁꯤꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯅꯤꯡꯗꯦ ꯅꯥꯟꯕ ꯌꯦꯡꯉꯣꯏ ꯅꯨꯄꯤꯁꯤ ꯅꯝꯗꯅ ꯌꯥꯟꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯏꯀꯥꯏꯕ ꯈꯪꯒꯅꯨ ꯇꯛꯄꯗ ꯀꯜꯂꯨ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯀꯣ ꯑꯩ ꯄꯥꯕꯨꯡꯒ ꯃꯔꯨꯞꯀꯗ ꯋꯥꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯥꯅꯤ ꯑꯩꯁꯦ ꯐꯨꯠꯕꯣꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯅꯤ ꯑꯩ ꯌꯦꯡꯉꯣ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯇꯕ ꯂꯝꯁꯦ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯥꯟꯅꯕ ꯆꯠꯆꯔꯤꯕ ꯂꯝꯁꯤꯡꯁꯦ ꯃꯔꯨꯞ ꯌꯦꯡꯉꯣ ꯃꯥꯎ ꯃꯔꯥꯝ ꯑꯁꯥꯝ ꯍꯣꯖꯥꯏ ꯀꯁꯥꯔ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯇꯕ ꯂꯝꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯨꯞ ꯑꯩꯅ ꯏꯀꯣꯟ ꯀꯣꯟꯅ ꯐꯥꯏꯅꯦꯜ ꯁꯥꯟꯅꯖꯕ ꯂꯝꯁꯦ ꯃꯔꯨꯞ ꯈꯤꯇꯪꯗꯤ ꯂꯥꯞꯄꯦ ꯑꯋꯥꯡ ꯁꯦꯡꯃꯥꯏꯗ ꯑꯣꯏꯅ ꯁꯥꯟꯅꯖꯕꯅꯤ ꯆꯥꯔꯣꯏ ꯀꯩꯝꯇ ꯆꯥꯔꯣꯏ ꯅꯪꯒꯤ ꯅꯈꯨꯠꯅ ꯄꯤꯕ ꯑꯆꯥꯄꯣꯠ ꯑꯝꯇ ꯑꯩ ꯆꯥꯔꯣꯏ ꯍꯦ ꯑꯉꯥꯎꯕ स्टोरीदना मरो म फजरिबा नोई थोंगाल म्यादा लेप लेहोबदना मरो म थेरिबा ज्ञान म्या ताजा पोंतेदा तबले क्याम कुइन खांगी गायनो ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯈꯥꯡꯉꯤꯔꯣ ꯃꯤ ꯃꯁꯥꯒꯤ ꯍꯥꯏꯔꯛꯇꯅ Wadi wabajani nupi gaiji. Yum paning mana kro kro kholaju. Nupa amtana haibiraktradi adum loire patle. Ngarang ahing tumbada mang ude haidona ano upilai sabi ama hayang melada putok kadori.